ꯉꯁꯤꯒꯤ ꯑꯣꯏꯅ ꯏ-ꯄꯥꯎ ꯃꯅꯤꯄꯨꯔ ꯑꯞꯗꯦꯠ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯇꯦꯛꯁ ꯇ꯭ꯔꯥꯟꯁꯂꯦꯠ ꯑꯃꯈꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯇ꯭ꯔꯥꯟꯁꯂꯦꯠ ꯑꯗꯨꯗꯤ ꯃꯩꯇꯩꯒꯤ ꯂꯥꯟ ꯃꯅꯨꯡꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕꯁꯤꯡ ꯃꯤꯡ, ꯆꯍꯤ, ꯃꯄꯥ ꯃꯃꯤꯡ, ꯑꯦꯗ꯭ꯔꯦꯁ ꯑꯊꯨꯕ ꯃꯇꯝꯗ ꯀꯨꯀꯤ ꯏꯟꯄꯤ KSO ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯂꯣꯛꯁꯤꯡꯗ ꯄꯤꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯂꯥꯂꯣꯡ ꯑꯅꯧꯕ ꯑꯣꯏꯗꯣꯏꯔꯥ ꯑꯁꯤꯅ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯤ꯫ ꯄꯦꯖ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯔꯨ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯑꯃꯒ ꯊꯥ 6 ꯍꯦꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯔꯨ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ CM N ꯕꯤꯔꯦꯟ ꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯈꯟꯅꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯐꯣꯡꯗꯣꯛꯈꯤꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯅꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯐꯣꯡꯗꯣꯛꯅꯅꯕ ꯑꯃꯗꯤ ꯋꯥꯔꯤ ꯁꯥꯅꯅꯕꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯊꯝꯂꯤ꯫ ꯄꯦꯖ ꯑꯁꯤꯃꯛꯀꯤ ꯄꯣꯁ ꯑꯃꯈꯛꯀ ꯊꯝꯖꯒꯦ꯫ ꯆꯩꯆꯠ 13 ꯑꯣꯛꯇꯣꯕꯔ ꯊꯥ 2024 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯟꯗꯂꯦ ꯔꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯑꯃꯔꯥꯄꯨꯔꯥ ꯇꯥꯎꯟꯁꯤꯞꯀꯤ ꯃꯅꯨꯡꯗ ꯉꯥꯟꯊꯣꯏꯔꯤꯕꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯂꯥꯏꯐꯝ ꯃꯐꯝꯁꯤꯡꯗ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯃꯩꯇꯩ ꯀꯥꯊꯦ ꯏꯟꯗꯤꯖꯤꯅꯁ ꯗꯤꯕꯦꯂꯞꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ MIDA ꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ MIDA ꯒꯤ ꯌꯦꯛ ꯁꯂꯥꯏꯆꯥ N ꯉꯥꯉꯣꯝ, ꯃꯣꯏꯔꯥꯡꯆꯥ H ꯋꯥꯍꯦꯡꯕꯝ ꯍꯩꯊꯣꯏꯕ ꯂꯨꯋꯥꯡꯆꯥ K ꯂꯣꯡꯖꯝ ꯄꯨꯔꯣꯟ ꯈꯪꯕ ꯑꯉꯣꯝꯆꯥ M ꯅꯤꯡꯊꯧꯖꯝ ꯆꯤꯡꯂꯦꯝꯕ ꯃꯉꯥꯡꯆꯥ T ꯌꯥꯝꯕꯦꯝ ꯏꯅꯨꯡꯉꯥꯟꯕ ꯈꯨꯃꯟꯆꯥ T ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯝꯖꯤꯡꯕꯤ ꯆꯅꯨ, ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝ S ꯊꯣꯉꯥꯝ ꯂꯤꯡꯖꯦꯜ ꯂꯩꯕꯤ ꯆꯅꯨ ꯑꯃꯗꯤ ꯍꯨꯏꯗ꯭ꯔꯣꯝ ꯅꯋꯦ ꯃꯩꯇꯩ ꯀꯥꯊꯦ ꯌꯦꯜꯂꯧꯃꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯂꯨꯞ MIDA ꯒꯤ ꯊꯧꯃꯤꯁꯤꯡꯅ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯂꯥꯏꯁꯪꯁꯤꯡꯗ ꯉꯝꯖꯕ ꯍꯩ ꯂꯩ ꯑꯊꯦꯟꯄꯣꯠꯅꯆꯤꯡꯕ ꯀꯠꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯌꯦꯛ ꯁꯂꯥꯏꯆꯥꯁꯤꯡꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯑꯄꯨꯟꯕꯒꯤ ꯂꯤꯡꯖꯦꯜ ꯁꯥꯒꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯌꯦꯛ ꯁꯂꯥꯏꯆꯥꯁꯤꯡꯒꯤ ꯃꯊꯧꯅꯤ꯫ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯅ ꯌꯦꯛ ꯁꯂꯥꯏꯆꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯌꯥꯏꯐꯕ ꯑꯣꯏꯍꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯀꯪꯒꯥꯔꯨ ꯀꯣꯠ ꯍꯥꯏꯕ ꯏꯗꯨ ꯅꯤꯡꯊꯧꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯒꯦ꯫ ꯃꯩꯇꯩ ꯀꯨꯀꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯦꯛ ꯂꯦꯞꯄꯗ ꯀꯪꯒꯥꯔꯨ ꯀꯣꯠ ꯃꯈꯜ ꯃꯈꯜ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯂꯦꯟꯁ ꯑꯃꯗꯤ ꯂꯅꯥꯏ ꯄꯩꯁꯥ ꯇꯣꯟꯅꯕꯒꯤ ꯀꯦꯁ ꯃꯈꯜ ꯃꯈꯜ ꯄꯥꯏꯈꯠꯄ ꯍꯦꯛꯇ ꯍꯧꯏ꯫ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯍꯦꯛꯇ ꯆꯠꯍꯜꯂꯤ꯫ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯂꯦꯟꯁ ꯊꯣꯛꯇꯕ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯟꯗꯕ ꯏꯃꯨꯡꯗꯤ ꯂꯩꯕꯨ ꯂꯩꯔꯝꯂꯣꯏ꯫ ꯀꯪꯒꯥꯔꯨ ꯀꯣꯠ ꯁꯨꯝ ꯊꯣꯛꯂꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯁꯨꯝ ꯆꯠꯂꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯁꯔꯀꯥꯔꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯈꯨꯠꯂꯥꯏ ꯐꯒꯠꯄ ꯑꯃꯨꯛ ꯍꯧꯔꯒꯅꯤ꯫ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯈꯨꯠꯂꯥꯏ ꯐꯒꯠꯄ ꯍꯦꯛ ꯂꯣꯏꯕꯒ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟ ꯑꯃꯨꯛ ꯇꯥꯔꯛꯀꯅꯤ꯫ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃꯨꯛ ꯂꯥꯎꯒꯅꯤ꯫ ꯂꯥꯟ ꯃꯅꯨꯡꯗ ꯏꯊꯛ ꯏꯔꯥꯡ ꯇꯧꯕꯁꯨ ꯍꯟꯗꯦ, ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯒꯠꯂꯤ꯫ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯑꯁꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯂꯛꯂꯤ꯫ ꯀꯨꯀꯤꯁꯤꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯍꯨꯠ ꯁꯤꯟꯈꯤꯕ CRPFꯀ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔꯁꯤꯡ ꯐꯣꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯠꯄ ꯌꯥꯔꯝꯗꯕ ꯑꯗꯨꯁꯨ ꯐꯣꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯠꯄ ꯌꯥꯈ꯭ꯔꯦ꯫ ARꯗ ꯀꯨꯀꯤꯁꯤꯡꯅ ꯄꯤꯈꯤꯕ ꯇ꯭ꯔꯤꯠꯃꯦꯟ ꯁꯦꯕꯥ ꯆꯞ ꯃꯥꯟꯅꯅ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ CRPF ꯀꯦꯝꯞ ꯃꯅꯥꯛꯇ ꯊꯥꯕ ꯄꯣꯄꯤ ꯄ꯭ꯂꯥꯟꯠꯁꯤꯡ CRPF ꯎꯁꯤꯟꯅꯗꯕ ꯍꯧꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡ ꯇꯨꯃꯤꯟ ꯂꯩꯇꯦ, ꯅꯣꯡꯃꯩ ꯃꯔꯨ ꯂꯩꯅꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯈꯥꯏꯔꯤ꯫ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯃꯋꯥ ꯂꯧꯗꯦ, ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯐꯪꯅꯅꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯆꯪꯁꯤꯜꯂꯤ꯫ ꯃꯩꯇꯩꯁꯤꯡ AR ꯇꯥꯟꯕ ꯂꯣꯏꯔꯒ CRPF ꯇꯥꯜꯂꯣ ꯑꯃꯨꯛ ꯍꯥꯏꯔꯛꯂꯅꯨꯀꯣ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯋꯥꯔꯦꯝ ꯋꯥꯖꯥꯎ ꯉꯥꯡꯕ, ꯏꯊꯛ ꯏꯔꯥꯡ ꯇꯧꯗꯅ ꯂꯩꯕ, ꯂꯩꯀꯥꯏꯗ ꯒꯨꯟꯗꯥ ꯇꯧꯕ, ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯈꯩꯅ ꯀꯪꯒꯥꯔꯨ ꯀꯣꯠ ꯂꯤꯡꯈꯠꯇꯅ ꯑꯗꯨꯝ ꯂꯩꯔꯣ꯫ ꯃꯩꯇꯩ ꯃꯈꯩ ꯅꯁꯥꯅ ꯅꯁꯥꯒꯤ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯌꯥꯠꯆꯗꯅ ꯅꯣꯡꯊꯛꯇꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯍꯤꯡꯅꯕ ꯂꯝꯕꯤ ꯇꯥꯛꯂꯛꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯗ ꯅꯣꯃꯦꯗꯤꯛ ꯀ꯭ꯔꯦꯁꯟꯁ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯀꯨꯀꯤ ꯃꯆꯥ ꯑꯃ ꯑꯦꯌꯔꯇꯦꯜ ꯐꯥꯏꯕꯔ ꯁꯦꯝꯕꯗ ꯏꯂꯦꯛꯇ꯭ꯔꯤꯛꯅ ꯆꯤꯡꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯃꯤꯡꯅ ꯕꯨꯡꯒꯧꯂꯤꯟ ꯑꯦꯂꯥꯏꯁ ꯒꯧꯂꯤꯟ, ꯕꯣꯡꯅꯝ ꯑꯣꯐ ꯕꯨꯡꯃꯣꯜ, ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯗ ꯎꯈ꯭ꯔꯨꯜ ꯇꯥꯏꯝꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯧꯅ ꯁꯦꯝꯈꯤꯕ ꯗꯤꯁꯇ꯭ꯔꯤꯛ 3 ꯍꯥꯡꯗꯣꯛꯅꯅꯕ UNC-ꯒꯤ ꯗꯤꯃꯥꯟꯗꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇꯔ, ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ UNC-ꯒ ꯗꯤꯜꯂꯤꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯅꯕꯦꯝꯕꯔ 15ꯗ ꯑꯃꯨꯛ ꯁꯥꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯍꯤ ꯌꯥꯏꯈꯣꯝꯕ ꯅ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯈꯔꯈꯛ ꯂꯧꯈꯠꯆꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫
मालेम की कैथेल चौरांग लुपा करोड़ अहम ओइगदबा मेथाम्फेटामिन टेब्लेट्स मिजोराम की मनुंग चन लैबा लुवांग थालाई डिस्ट्रिक्ट की लुवांग तलाई बुंगलंग रोड जंक्शन दगी असम राइफल्सना मियोय अनीदगी फगतपा ngamle haina असम राइफल्सना थदोरकपा चिरोला मन खंगलकली हाइबा वफम फोंदोकली मालेम की कैथेल चौरांग लुपा लाख तरागा पॉइंट मरी ओइगदबा विन सेक्रेट्स पैकेट्स लिसिंग तरा मंगागा चमरी नियम कायना पुसिलकनबा होटनारंबदगी असम राइफल्सना टेक्नोपॉल डिस्ट्रिक्ट की मनुंग चना लैबा खुदेंग थाबीदगी फगतपा ngamle haina असम राइफल्सना थदोरकपा सिरोल अमना मखाताना फोंदोकली पेस असिगी मखाताना मिजोराम की मनुंग चना लैबा चंफाइदा असम राइफल्सना तोंगान तोंगानबा मफम अनीदा ऑपरेशन चत्ताबदा गंजा 7.36 kg पुरम्बा मियोय अमा फगतपा ngamkibega loinana इंडियन करेंसी नोट 95.44 लाख पुरम्बा मियोय अनि फगतख्रे हाइरी इंडिया करेंसी नोट पुरम्बा मखोय अनिगी मनुंगदा मियोय अमदी म्यांमारिसनी हाइना असम राइफल्सना थदोरकबा सिरोल अदुना मखातारी नेशनल हाईवे 37 अमदी नेशनल हाईवे 2 दा लमदम असिगी तंगाई फदना नोंगमदा संगद्रबा याद्रबा पोचै पुदुना लाकबा गरी चामगा निपान अमदी सनीगे कुंथ्रका मंगा हाइरिबा लंबी असिदा अपनबा यावदना पुसिलखरे मखाताना पोचै पुसिलकपदा खुदोंथीबा थोक्तनबगिदमक सिंगनिंगाई ओइबा मफमसिंगदा सिक्योरिटी फोर्सना अकनबा सेक्शन थारांग लखटखि मणिपुर डिस्ट्रिक्ट पुनमक्ता पामदबा थौदोक थोक्तनबगिदमक चिंग अमसुंग तमदा पुनः चेक पॉइंट सामगा तरा हांगदोना अचत अवंगसिंग चेक तौबगी थबक सथबदा मिफा मिपुन यावखिबा लैते हाइबा वफम थमलकली मखा सथरकपदा अरोइबोइना पोस्ट अमखका थमजगी आइना थिंख्रबा ललौलु केसीपी पीडब्ल्यूजी ना मेजो हब कौबा इलेक्ट्रॉनिक योनबा दुकान अमा थिंगले हाइना पाउसे सिंगदा फोंगलकलिबा अदु लुप असिगे हिरम अमतदा मरी लेनदि लुप असिगे यावल इहौदा यमहौनबा थौदोक सिंगदा यौसिनदबा हाइबा प्रिंसिपल अदु ngang चटकनी हिरम असिगे मतंगदा चेनरंबा सिंग लुपना येंगदुना लैरोय अमदि मतौ करमना लुप की मिंग सिजिनादुना मीडियादा फोंगलकलिबनो हाइबसि अचौबा वहंग अमा ओइरकली मीडिया हाउसिंगदा काउंटर रिवोल्यूशनरी ग्रुप सिंग सौगतपा यावरब्रा हाइबा लुप असिना कुपना येंगसिलगनी करिगुंबा चेनरमलबदि चेनरंबा सिंग फंगफम थोकपा चैराक पिगनी मीडिया सिंगनसु पाउ फोंगद्रिङैदा कुपना येंगसिनबिनबा लुप असिगी मैकैदगी खंगलकली हाइबा वफम थमलगा ngasiगidi तांगसाइदा लुसिनजरे।